Ukhrul district ki Hunfun amadi Hongpung village ki miyam ki marakta lamgi wahaudagi khanghaudana irang tholakpadagi Manipur lengakna internet thingnaba order thokre pawasina hai chahi kaya gi mamangdagi lamgi boundary gi matangda khana chainaba yaurakpadagi nongmai kapa yauna khut thoknakibani thaudok aduda nongmai na panbadagi miyoi kya marum asokapan nangle hairi IT news na fangba pauda ngasi 2 October ga mari leinana miyamna social service tawbada group amana yani yaroi habagi athingba pirakpadagi haurakibani hairi我的别收着，他说我的别收着。